Chief Minister N Biren yauna leingaki minister amata haikat laikat tamlakhide. Ngarang ke Krupata pangthokiba kunmathoi suba Great June Uprising Unity Day gi thauramda leingaki makok thongba saknaiba sing laktuna haikat laikat tamlaragani haiduna thauram hogalakpada ke Krupat ki ningsing khubam changphamda police ki maikaidage door frame metal detector fauba thamduna section thorang laukhalamlagasu kona thangda laukthokhibaga loinana Chief Minister N Biren yauna mahaki minister sing amasung Union State Minister RK Ranjan su haikat laikat tamlakhide adumoinamak Rajya Sabha gi MP election basana jauba BJP ki President A Sarda Congress President K Megachandra MLA sing da TH Santi TH Arun Kumar S Nisikant amasung KH Ibom Sade haikat laikat tamlakhe June 19 gi thokdok BJP gi matamda thokibane handakta kangpokpida numit nini supna pangthokiba BJP gi mifamda Chief Minister N Biren na BJP na sing amasung tamge mari amuk hanjilhalle haina phongdokiba wafam gi mayokta Congress ki Vice President Hareswar Gwasami na BJP lenga ki matamda Manipur ge unity amasung integrity ka helambani haibaga loinana adungai gi June 19 gi thokdok adu BJP gi lenga ki matamda thokibani haina paumi sing da phongdokre ngarang Congress babanda mahakna paumi sing da hai Congress na lengak pairingai da purup masel gi marakta nungsinadaba laikide amasung lisang sina leragliba kanglup masel gi mari henna chesin na thamlammi hairaduna masigi matik chaba khudamna Sangai Festival pangthokiba aduni haike adubu kumja 2001 gi June 19 da miyoi 19 na Manipur gi unity amasung integrity ngak nabagi damak thawai na pontha oikhibadu BJP lengaki matamdani hayaduna India lengak na NACN IM ga framework agreement khuyek pinabada without territorial limit haiba wahai sing hapselubadagi ni haike kumja 2015 da nakal ani gi marakta framework agreement khuyek pinakiba dusu BJP gi lengak manungda thokiba atopa thokdok ni haike loina na BJP khaktana Manipur kangadabani haina phongdokiba wafam gi mayokta mahak na hai BJP bu hogdok lamba lusingba singna constitution na ayaba piriba secularism ge wakhal chande makoi gi lusingba sing adu fascism sogatpa singni haike BJP lengak na laibak asibu one country one religion haiba wakhalon gi makhada Hindu Rashtra onthok na bohonare hayaduna BJP gi lengak asi matam amage Nazi gi lusingba singumna sathiraba lusingba singi lengak ni haike center da BJP na sahi nipan lengak pairakbada sakhutpagi mahutta miyamda awabana hena mayok na halle Longmi singbu hanthana yengbaga loinana potchai gi mamal wangkhat halle purup masal gi marakta nungsinadaba sing thokhalli haike loinana Chief Minister da onsinduna drug masa lalonba sing phabagi mahutta drug lord sing phagadabani haiba wafam su mahakna phongdokhe chahi manga gi nupi macha amabu ahanba school kaba numita ikai khumnaba mangan bikiba ben driver phadok pikre ngasi dagi na chahi mari romge mamang kumja 2018 gi April anida matamdu da masagi chahi manga khaktamak subaga loinana langjing achawbada laiba group center CRPF ke Montessori school da KG class khaktamak tamlibi nupi macha amabu numit simakta da ahanba school karaba matung suti tharaglaga mayumda ben driver amana thilakpagi lambi da gari manungda ikai khumnaba mangan bikibani haiba thogdoki matangda police na laukhatpa case ta yumpham oiduna Satharakiba wayel da senabani haiba ben driver adu court na phadok pikre case asida senabadage ngarang Uripok Sairap Court Complex da laiba fast track special court Pokso number 1 Manipur ge judge Salam Imochana pikiba judgment amasung order da phadok pikraba miyoy adugi mameng Irom Rakesh chahi kunmanga apokpa ai nauba kauwe lamboi khongnangkhong mamang laikai dagi ni haire thogdok adu da victim oide binupi macha adu ahanba school kaba numit oibana mahaki apokpa mapana school da thinbi khibane adubu suti tharaglaga yumda halakpagi de atoppa mahiroi sing thindok thinjin tawriba school van amagi driver da sinaraga mangonda yum tana thinbiraknaba haikibane maram asina school gi class loiraba matungda nupi macha asibu ben driver asina mayum tana thilakibane adubu school dagi thoraklaga nupi macha asina ben asida kakhatke tawbada driver asina mahakpu manga tongliba angangsing adugi marakta tonghandana mamangi sit ta phamhanki haide maningda tongliba angangsing du mathang mayumda thilamlaba matung sumna khaki angang nupa macha ama khaktamak ngairaba matamda ben driver aduna nupi macha asige ikai khumnaba mangan bikibani haide thogdok asigi pau nupi macha asina numitugi numidangda mapada tamlaba matungda mapana mahaki mamada amuk tamlakhibane pau asidagi laikai adugi miyamga loinana mifam ama pangthoklaba matung mathangi numit April 3, 2018 da mahaki apokpi mamana
Imphal West ki Women Police Station da complaint report ama file tawrakhibane. Report asigi matungina police na Protection of Children from Sexual Offense POCSO Act 2012 ki section 6 ki makhada case FIR number 5 close 4 of 2018 register tawduna lakhutkhibane. Police ki maikaidagi case asigi matangda investigation chatharaba matungda February 10 2018 da charge sheet court thangalakibane. Aduga case asigi supplementary charge sheet na June 18 2021 da thagalakibani haire. Court ki maikaidagi police na thagalagliba charge sheet sing asida yumpham oiraduna case asigi wayel chatharakpana mamang thage taraga humdoi amasung 18 da aroiba hearing pangthokhe. Court na case asigi wayel chatharakpada victim nupi macha asigi maikaida Advocate Nongmaithem Sasikanta na lepkhe Fadok piraba ben driver asigi maikaida na Advocate Amujaw oinam na leplaga prosecution ki maikaidagi special PP M Bisambor na lepkhe loina na court na prosecution witness taraga nithoy amasung case ka mari lainaba material object taret amade document kun mga examine tawraba matungda reserve tawduna thamlakiba case asigi judgment amasung order ngarang open court ta laukthokibane loina na mahake Fadoki matam lepthok na ba sentence hearing na tha asigi kun ningthokaba numita pangthoklagani haire. Imphal Mandale flight Government of India ki Ministry of Civil Aviation ki Joint Secretary na tha asigi taraga mga tathokiba office memorandum amagi matungin na sayol amada Imphal Morege marakta SpiceJet ke service ahum lairagani haire masigi damag state laingak na ayaba piba galoina na mathau taba thabaksing laukhatkadabani haina sukhanga lakre haire. Jiri da isau mayok na bagi phibam da laire barak turel gi imai hengalakpadagi jiri turel gi ichel lepkhibana jiri bam gi mafam kayada anirak subo oina ising isau mayok na ba yabagi phibam laire. Jiri bam gi manung chaliba Sonapur amasung Hillgard GP gi khungang kayada laiba nga farm amasung laufam kaya ising thumjin ba hore masina maram oidaga miyam mipai ba pokna re. Marak asida Jiribam District Administration ki maikaidagi ichaw mayok na ba akan mamuong da section thorang kaya lakhot pa hore haire. Agnipat scheme gi matangda protest sangsalagli ba si bap tana da vadagi ne Navy Chief. Agnipat scheme gi matangda laiba kasida hingsa yaw na protest daw bagi khongjang sangsalagli ba si bap tana da bagi thawong amani haina Navy gi Chief Admiral R Hari Kumar na phongdokre. Hojik laiba kasigi mafam kaya amada hingsa yaw ba mawong da Agnipat scheme ga mari laina na protest tawbugi khongjang sangsilagli ba se asumna thokani haina khanba laitri haina Navy Chief R Hari Kumar na haire. Admiral Kumar na makata na haikibada Agnivir recruitment scheme ase chayola sige angan ba sarukta Defense Minister Rajnath Singh yauna service ahum gi chief na launch tawkibane. Masi Indian military da single biggest human resource management gi transformation amane. Protest tawbagi khongjang sangsalliba se bap tana da vadagi thokpane asigumba hingsa yawba mawongda protest tawbagi khongjang sangsilagliba sing ase mahakna thajagidaba thokdokne chahi ama makhai gi matam asida Agnipat scheme gi matangda ikoina thabak tawduna lakhi haina Navy gi chief asina phongdokle. Indian military da masi ama khakta ngaidaba khwaidagi chawba human resource management gi transformation amane. Hawjik laiba asigi mafam kayada protest tawbagi khongjang yamna kanna sangsilagliba sida Navy ki sip asina haikibada protest tawriba miyamda makata na khongjang asi changsindanaba khanganba pamle maramdi makoina scheme asigi matangda bap tanaba machange protest tawbugi khongjang sangsiliba miyamna shanti oina leibiyo. Agnibir scheme asi laibak asigi naha oiriba singda lanmi oina seba tawnabagi piba chawba khudongchaba mane chahi marigi oiba atenba matamgi contractual recruitment model asina laibak asigi state tararom henbada protest tawbugi khongjang sangsinduna scheme masi handok na batak silibani haire. Agnipat scheme gi phirep handok pagi wafam laite BJP center gi maikaidagi handakta armed force ta lanmi sing short term contractual recruitment chathanaba Agnipat scheme hogdoki badugi matangda laiba kasigi mafam kayada maruoina Bihar da paksa na protest athariba sige marakta BJP gi national spokesperson Guru Prakash Paswan na haikibada center gi maikaidagi scheme ase handok pagi wafam laite. Center gi maikaidagi scheme asigi damag hana chahi kun mathoi da limit oirambadu chahi kulhumdoi da hengatkhre. Agnipat scheme gi makhada khallaba Agnibir Singh adu makhoi gi chahi mari ge service loiraba matungdal chada humbudraga manga de defense force da changnabage chapchaba plan center na phongdokpasu laidai. Masigi mathakta tongan ba state singi maikaidagi Agnibir Singh retired tawraba matungda state police job ta khudong chaba pigani haina phongdokpasu laire. BJP lusingba NDA sarkar ge
Chahi nipan gi matamda youth singi interesta thaba kaya ama paikhat na bahon na king. Laibak asigi youth singi yaifana bagi damakta startup amasung mudra scheme na chingba kaya hagdokre. UPA government ki matamdagi henna NDA sarkar matamda youth kaya government job pikre. Masigi mathakta NDA government na hauji youth lag tara thabak pinaba laukthokhiba laire. Agnipat scheme asi stakeholder singa khanaraba matungda laukthokhiba nei. Scheme asi Congress ke Manish Tiwari na chingba lusingba kayadagi support fange. Agnipat scheme gi mayokta pakshan na irang sathariba Bihar gi matangda palladuna BJP gi spokesperson asina haikhibada Bihar da sasan tawriba JDU ase BJP ga lainariba mari asi yamna kuire. Chief Minister Nitish Kumar gi lising makhada amasung Prime Minister Narendra Modi gi mentorship makhada Bihar gi assembly mikhal mayok nakhiba nei. Nitish Kumar makhata na CM oina adumak laikhiga nei. Tongan ba political party oibana opinion sing da khena ba kaya laiba yai adubu party ani ase punna naksinna chatminare. Youth sing na makhoi ga mari lainaba issue sing adu mari lainaba authority da pukhatkadaba nei. Miyoi kharana sangsiliba protest asina youth khudingmakta reflect tawgadaba natte. Akhanaba opposition leader kharana laibak asida khudongthiba thoganana ba honore. Adubu laibak asigi miyamna Prime Minister Narendra Modi gi liching makhada laire. BJP gi national spokesperson asigi maikaidagi JDU gi matangda wafam kaya phongdoklaga Bihar da sarkar paiminariba JDU amasung BJP gi marakta Agnipat scheme gi matangda onsilaga launaba haure haire. Umangi lam ngakpada sisinanaba nongmai sama laikre. Nongmai kapagi training haukre. Manipur da Forest Protection Force ki battalion ama lingbagi tangai fadaba laire. Umangi lam nongma gi mangsilakpa amasung lanai miyoi kaya na lam khopsilaga yumkai sajilakpa na chingba. Thingnanaba gi pandamda forest guard sing nongmai pahenanaba thaurang loikre. Thaurang asigi makhada nongmai chama laikre forest ki staff chama hauji nongmai kapagi training tawba haukre. Thajaba yaba mafamdagi phangba pauna hai Forest Department ki waina forest guard amadi umang ngakpada mathau tawriba singda pigadaba nongmai chama laisin khibagi manungda hompuna double barrel DBBL gun ne aduga atopa nifu amana pump action gun repeater ne nauna lairaba nongmai sing aduga loinana forest ki staff sing adu hauji pangaida laiba Manipur Police Training College ta nongmai kapagi training tawre. Pawasina makhata na hai nongmai kapagi training adu lakliba July 9 da loiraga ne. Aduga umang manghaliba mafam kaya marumda mathau tawnanaba tharaga ne. Training tawriba sing adugi manungda forester, deputy ranger, forest guard na singba kaya su yaure. Makhoi sama sinataba atopa humudra amasu luwang sangbamda laiba forest ki waijaba training center da forest guard ki training piba haukre. Aroibada tabiriba pumnamakpu thagatsari.